mayam punumpu Shanjit Sharma na taram noksari haksangi anabana maram oiduna matam kuinadagi video thagatpa ngamjakhidre masigidamakta mayamdang akpiu haizari hojiksu mapung phana haksang kankhatpadi ngamdri adu mayamgidamakta khanduna tapna tamna honaduna video sing semjabani movie story Manipur ngasi mupudun laksari film sigi maming Forgotten masi 2017 da release tawkiba mystery thriller category gi Korean movie amani masina phangkiba rating singdi IMDb da 10 gi manung da 7.4 gi rating phangi Rotten Tomatoes da 83% gi fresh oi Google users na 79% gi like pirba film amani movie sigi director Jang Hang Jun writer su Jang Han Jun oi aduga producer na Park Jun Sik na oi maroi ba saktam langliba singdi film sigi main protagonist Jin Seok ki saktam da Kang Ha Nyul Yu Seok ki saktam da Kim Moo Yol Jin Seok ki mapa ki saktam da Moon Chung Kyun Jin Seok ki mama ki saktam da na Na Young Hee Pare mayam ai huzik film sigi wadi liba huzarage aina haiba da sokiba lankiba madi si thawi yaw matam da mayam da ngakpiu haiba wafam thamjeri film sigi ahu wasin makta da uba phangliba si Jin Seok ko bunu pa amani ma hujek mangam badagi khangduna hogulale magi mangsida uribasi sakhangdaba miyoi kharana kanagumba miyoi mada phu saiduna hokra wafam singadu nang ningsing libra natragana nang kauthokhrabara haiduna wahang kyam su hanglibani Jin Seok na mangliba mangsida yawriba miyoi singatugi masak ningsing bangamdrabasu maduda haikhibo hai singadudi mana phajana ningsing bangamli mana mikap tholibasi kar manungdani magi mama mapa amadi magi mayambaga punna yum anauba amada hongnabagi damakta satpanu bini hojik makoina yum asida yawsilagle yum asida yenglaga Jin Seok na yum asi aina hana mamangda thengnakhibugum khalibasi karigino haiduna matomta khanjarami masigi matungda Jin Seok na magi mayamba Yu Seok hariba nupa asibu yama nungsina yengjarami magi mayamba Yu Seok asi mamangaidagi hongna lairik laisu sana khonaba music amadi sem sabana singba yamna haiba misagamani madugisi matakta mahakasi nupina su yamna pamnaba nupa haibadu oi adubu laibak thiba accident amada magi makhong oi asi sokpudagi satpa matamda oirom thangba khong asi sektuna sali masi ubude Jin Seok ni yama nungaitaba phawrami adubu masi phana oiduna su makogi family gi hero hairagadi magi mayamba sini haiduna matopta da khanjarami hojek purakliba pochai sing asi yum masida mathang manau naina honjinduna thamlami aduga makoina yum hongliba numit asina 1997 gi May gi tang mangani Jin Seok na pochai sing asi asum honjilakpada kamagi thong lok tokduna leibasi urami hairiba ka asi mamangda yum sida leramba yumbu dugi pochai kyama manungda lei masida kanamata sanganu hairakpani haiduna mayamba Yu Seok na manau nupada phongdoli maramaduna machin manau ani si yumbu dugi pochai lokthokpa loidribo phawba kamada leiminaba tarami mayamba Yu Seok hek thokhibaga pochai honjinba yawriba halamani Yu Seok ta asibu nangi hek nayambara haiduna yamna ngakna hangami masida Jin Seok na mani aigi hek yambani haiduna khummi aduga nayamba sigi sehidi kya surya haiduna hek hangbaga mayamba sanglaktuna mayamna makhada ngai hore haiduna ahalasibu kauthokirami mathangi sindana numidangi matamni makogi imung munungi miyoi sing acha thak tawduna nungaina wari sanaduna leiri Jin Seok na mapada changnadriba ka asigi maramda hanglami masida mapana ka asigi manungda kari thamlibano haibadu di khangde adubo hana leiramliba yumbu duna sangbiganu hairaklibanina nakhoina su sanglorunu haina phongdoli masig matungda mapana Jin Seok ta nangi guli dudi sang naina dum sariba natra haina hanglai Jin Seok na pakhum hek pibaga yum masigi mathaklom thangba saruktagi ahuba makhol ama taraklami tabudubo hairibu makhol se atei miyoi sing asnadi amata taba phangamde Jin Seok khaktana taabani masdagi manasu atei da makhol si tabra haidana hangluba matamda nong khakpagi makhol oiramgani haidana khumlai adugo masi hek haibaga nong su khaklakami masdagi Jin Seok na su nong khakpa oiramale haina khalami mathangi sindana Jin Seok na lairik paba loiraga isai nge hek taaduna lai masida su mamangi makhol aduga chap hanana makoina sangnadana lairiba kaasi manungdagi tholai adugo mayamba Yu Seok ti tumthakibadagi makhol si taramde amuka su makhol si tholakpadagi Jin Seok na tapna hugatuna thong asibu hange tawrami adugo tungdagi mayamba Yu Seok na khamlakpadagi mahak khangpek khanglami hojek Jin Seok na mayamada kasdagi makhol ama tholai haibadagi Yu Seok na thong asigi manak sangsinduna tarami tabudubu mayamana taba matamdadi makhol ama ta tholakhidre masdagi mayamana manau nupagi wakhal oiramlani khanduna mapanda nge hak walking thoklusi haiduna puthoklamni adubu makhoina hek sakhibaga kasigi manungdagi karigumba ma lengbagi mami ama aikhoina uba phangi masig matungda machin manau anina wangkhana leiriba mafam stinga hak wari sananduna lei adubu tanjasida mapana mayamba Yu Seok ta call tawraktuna lairik ama pirau hairakpadagi manau nupada ngai hak ngairamu hairamdaga mahak thoki adubu mayamana yum sangnanaba kumtharakpada lambida miyoi kharang thattuna ma phurami adugo phanabu su honarami masibu Jin Seok na su ubudagi mayambagi manakta laudun sensilai adubu mayambadi gari manungda pharaga pukhirami upai leitraba Jin Seok na gari sigi number munni yengduna lehui masdagi mana yama thuni yumda sensilakle adugo mama mapada mayamba phakre haiduna pau tamlami masi hek haibaga magi anabana maram oidruma hujik wan thakre
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯖꯤꯟꯁꯣꯛ ꯑꯁꯤ ꯂꯥꯏꯀꯟꯅꯗꯨꯅ ꯂꯩ ꯍꯧꯖꯤꯛꯁꯨ ꯃꯃꯥꯡꯗ ꯃꯪꯈꯤꯕ ꯃꯪ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯑꯣꯏ ꯑꯃꯗ ꯑꯣꯠ ꯅꯩꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯈꯪꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯂꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯖꯤꯟꯁꯣꯛꯅ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯑꯩꯅ ꯈꯪꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯈꯪꯉꯤ ꯍꯥꯏꯔꯗꯨꯅ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯄꯨꯂꯤꯁ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅ ꯅꯝꯕꯔ ꯑꯁꯤꯗꯤ ꯂꯩꯇꯦ ꯅꯪꯅ ꯌꯦꯡꯕꯗ ꯑꯣꯟꯅ ꯇꯩꯅꯅ ꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯅ ꯌꯦꯡꯕꯗ ꯁꯣꯏꯕ ꯅꯠꯇꯦ ꯅꯝꯕꯔ ꯑꯁꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯆꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯌꯨꯁꯣꯛ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯀꯣꯜ ꯇ꯭ꯔꯦꯛ ꯇꯧꯅꯕ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯅꯤꯔꯣꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯛꯄꯗ ꯀꯣꯜ ꯑꯃꯠꯇ ꯇꯧꯔꯛꯇꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯁꯨ ꯀꯦꯁ ꯑꯁꯤꯗ ꯊꯧ ꯁꯥꯖꯤꯜꯂꯛꯇꯗꯨꯅ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯤꯟꯁꯣꯛꯅ ꯃꯥꯒꯤ ꯒꯨꯂꯤ ꯆꯥꯗꯨꯅ ꯇꯨꯝꯂꯒ ꯂꯩ ꯃꯁꯤꯗꯁꯨ ꯃꯃꯥꯡꯒꯤ ꯃꯪ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯎꯔꯛꯄꯗꯒꯤ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯇꯨꯝꯊꯒꯦ ꯇꯧꯕꯗ ꯃꯤ ꯆꯪꯒꯗꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯈꯣꯜ ꯑꯁꯤ ꯍꯦꯟꯅ ꯍꯧꯅ ꯊꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯍꯥꯡꯗꯣꯔꯛꯄꯁꯤ ꯎꯕꯗ ꯖꯤꯟꯁꯣꯛ ꯑꯁꯤ ꯀꯤꯃꯟꯕꯗꯒꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯀꯥ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯁꯤꯗꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯐꯪꯉꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯜ ꯑꯁꯤ ꯆꯞ ꯂꯦꯞꯈꯤꯕꯗꯒꯤ ꯖꯤꯟꯁꯣꯛꯅ ꯐꯩꯖꯨꯞ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯡꯁꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛ ꯑꯁꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯊꯛꯇꯒꯤ ꯕꯨꯠ ꯑꯃꯅ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯗꯤ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯪ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯅꯣꯡꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯕꯁꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯅꯨꯃꯤꯠ 14ꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯃꯌꯥꯝꯕ ꯌꯨꯁꯣꯛꯅꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ 14 ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯀꯌꯥ ꯀꯧꯗꯨꯅ ꯃꯌꯥꯝꯕꯕꯨ ꯌꯦꯡꯍꯜꯂꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯥꯒꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕ ꯃꯦꯃꯣꯔꯤ ꯑꯁꯤ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯕ ꯇꯥꯔꯝꯃꯤ ꯃꯊꯪ ꯁꯤꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯇꯨꯝꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯌꯨꯁꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯖꯤꯟꯁꯣꯛꯅ ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯕ ꯑꯃꯗꯤ ꯂꯣꯟꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯊꯧ ꯁꯥꯔꯨꯕ ꯇꯧꯗꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯅꯣꯡꯉꯥꯟꯗꯨꯅ ꯖꯤꯟꯁꯣꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯕꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒꯨꯂꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯈꯥꯗ ꯒꯨꯂꯤ ꯑꯁꯤ ꯇꯥꯈꯤꯕꯗꯒꯤ ꯈꯨꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯌꯥꯝꯕꯅ ꯀꯧꯔꯛꯄꯗꯒꯤ ꯒꯨꯂꯤ ꯑꯁꯤ ꯆꯥꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯟꯁꯣꯛꯅ ꯃꯌꯥꯝꯕꯗ ꯉꯔꯥꯡ ꯑꯍꯤꯡ ꯅꯪꯅ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯖꯤꯟꯁꯣꯛꯅ ꯑꯩꯗꯤ ꯑꯍꯤꯡ ꯍꯧꯒꯠꯈꯤꯕ ꯂꯩꯇꯦ ꯅꯪꯒꯤ ꯃꯪ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗ ꯖꯤꯟꯁꯣꯛꯅꯁꯨ ꯃꯥꯒꯤ ꯃꯪ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛ ꯃꯌꯥꯝꯕꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯕꯦꯔꯥ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏ ꯊꯪꯕ ꯃꯈꯣꯡꯒꯤ ꯃꯍꯨꯠꯇ ꯌꯦꯠ ꯊꯪꯕ ꯃꯈꯣꯡꯅ ꯑꯣꯏꯅ ꯁꯦꯛꯇꯨꯅ ꯊꯣꯛꯈꯤꯕꯁꯤ ꯎꯕꯗ ꯖꯤꯟꯁꯣꯛ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯃꯌꯥꯝꯕꯕꯨ ꯀꯧꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯌꯨꯁꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯊꯕꯛ ꯊꯦꯡꯂꯦ ꯑꯣꯏꯔꯣꯏꯗꯕ ꯋꯥꯍꯪ ꯖꯥꯠ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯂꯛꯅꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯤꯟꯁꯣꯛ ꯑꯁꯤ ꯂꯥꯏꯔꯤꯛ ꯄꯥꯅ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯌꯥꯝꯕꯅ ꯇꯨꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯃꯣ ꯍꯥꯏꯕꯗ ꯖꯤꯟꯁꯣꯛꯅ ꯌꯥꯔꯝꯗꯦ ꯃꯍꯥꯛ ꯎꯏꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯦꯠꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯇꯤ ꯇꯦꯕꯜꯗ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯃꯌꯥꯝꯕꯁꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥ ꯖꯤꯟꯁꯣꯛꯄꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯦꯟꯁꯤꯜ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯃꯤꯠ ꯃꯄꯥ ꯑꯁꯤꯗ ꯊꯤꯜꯂꯒꯤ ꯃꯇꯥꯒꯨꯝ ꯄꯦꯟꯁꯤꯜ ꯃꯆꯤꯟ ꯑꯁꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯄꯥ ꯌꯧꯔꯝꯗꯥꯏ ꯑꯁꯤꯗ ꯄꯦꯟꯁꯤꯜꯒꯤ ꯃꯆꯤꯟ ꯑꯁꯤ ꯂꯣꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯕꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕꯒꯤ ꯊꯣꯡ ꯂꯣꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯖꯤꯟꯁꯣꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯑꯍꯤꯡ ꯑꯁꯤꯗ ꯃꯌꯥꯝꯕꯅ ꯁꯦꯛꯇꯨꯅ ꯆꯠꯈꯤꯕꯁꯤ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯂꯣꯟꯅ ꯇꯥꯟꯅꯔꯛꯂꯦ ꯍꯧꯖꯤꯛ ꯇꯥꯟꯖꯥꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯡ ꯁꯦꯛꯂꯝꯕ ꯌꯨꯁꯣꯛ ꯑꯁꯤ ꯃꯈꯣꯡ ꯀꯔꯤꯃꯠꯇ ꯁꯦꯛꯄ ꯇꯧꯗꯅ ꯈꯣꯡꯂꯩ ꯊꯨꯅ ꯀꯥꯔ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯃꯁꯤ ꯎꯕꯗ ꯖꯤꯟꯁꯣꯛ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯁꯨ ꯀꯦꯞ ꯑꯃ ꯇꯣꯡꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯖꯤꯟꯁꯣꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯌꯥꯝꯕꯗ ꯌꯥꯝꯅ ꯔꯦꯁꯄꯦꯛꯀ ꯂꯣꯏꯅꯅ ꯕꯣꯁ ꯍꯥꯏꯅ ꯀꯧꯕꯁꯤꯁꯨ ꯖꯤꯟꯁꯣꯛꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯣꯛꯂꯛꯂꯦ ꯃꯉꯣꯟꯗ ꯕꯣꯁ ꯍꯥꯏꯅ ꯀꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯌꯥꯝꯕ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯖꯤꯟꯁꯣꯛꯅ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯃꯥꯒꯤ ꯃꯌꯥꯝꯕꯕꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯃꯌꯥꯝꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯊꯦꯡꯅꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯖꯤꯟꯁꯣꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯒ ꯂꯣꯠꯂꯝꯃꯤ ꯃꯇꯧ ꯁꯨꯝꯅ ꯂꯣꯠꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯠꯈ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯌꯥꯝꯕꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯋꯥꯟꯊꯍꯜꯂꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯋꯥꯟꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯉꯔꯥꯡ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯅ ꯇꯨꯝꯈꯤꯕꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯍꯧꯒꯠꯂꯛꯏ ꯇꯨꯡꯗꯒꯤ ꯃꯌꯥꯝꯕꯅ ꯅꯪꯗꯤ ꯉꯔꯥꯡ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯂꯕꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯖꯤꯟꯁꯣꯛꯇꯤ ꯃꯁꯥꯁꯤ ꯀꯤꯕꯗ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯌꯥꯝꯅ ꯊꯨꯅ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ ꯑꯃꯔꯣꯝꯗ ꯃꯌꯥꯝꯕꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ
ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯦꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯅꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯝꯗꯦ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯀꯧꯊꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯖꯤꯟꯁꯣꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯇꯧꯕꯗꯨꯕꯨ ꯃꯌꯥꯝꯕꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯪꯗꯕꯅꯤꯅ ꯅꯪꯒꯤ ꯃꯪ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯖꯤꯟꯁꯣꯛꯁꯦ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯪꯅ ꯑꯩꯒꯤ ꯄꯦꯟꯁꯤꯜ ꯄꯥꯏꯔꯒ ꯁꯥꯟꯅꯈꯤꯕꯗꯣ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯁꯦꯡꯅ ꯍꯥꯏꯒꯗꯕꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯕ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯕꯅ ꯃꯥꯒꯤ ꯌꯣꯠꯆꯩ ꯑꯁꯤꯕꯨ ꯃꯨꯜꯂꯝꯃꯤ ꯑꯃꯗꯤ ꯁꯦꯟꯒꯦ ꯇꯧꯔꯤꯕ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯐꯥꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯩꯅ ꯑꯍꯤꯡꯗ ꯀꯗꯥꯏꯗꯁꯨ ꯆꯠꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯦꯟꯁꯤꯜ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯕ ꯀꯦꯞ ꯇꯣꯡꯗꯨꯅ ꯑꯃꯗꯤ ꯅꯪꯕꯨ ꯇꯥꯟꯅꯔꯛꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯖꯤꯟꯁꯣꯛꯇꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ ꯍꯧꯖꯤꯛ ꯃꯌꯥꯝꯕꯅ ꯅꯪ ꯉꯔꯥꯡ ꯒꯨꯂꯤ ꯆꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯇꯁꯦꯡꯕꯒꯤꯗꯤ ꯖꯤꯟꯁꯣꯛꯅ ꯉꯔꯥꯡ ꯒꯨꯂꯤ ꯆꯥꯒꯦ ꯇꯧꯕꯗ ꯃꯈꯥꯗ ꯇꯥꯈꯤꯕꯗꯒꯤ ꯆꯥꯍꯧꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯒꯨꯂꯤ ꯆꯥꯍꯧꯗꯕꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯈꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯤꯟꯁꯣꯛꯅ ꯍꯤꯗꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗ ꯃꯌꯥꯝꯕꯅ ꯅꯪ ꯐꯖꯅ ꯄꯣꯊꯥꯔꯣ ꯏꯃꯥꯁꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈꯤ ꯃꯌꯥꯝꯕꯅ ꯁꯦꯛꯇꯨꯅ ꯊꯣꯛꯈꯤꯕꯁꯤ ꯖꯤꯟꯁꯣꯛꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯠꯅ ꯌꯦꯡꯖꯔꯝꯃꯤ ꯃꯁꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯤꯟꯁꯣꯛꯅ ꯇꯦꯕꯜꯗ ꯄꯦꯟꯁꯤꯜꯒꯤ ꯃꯆꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯊꯦꯡꯅꯔꯝꯃꯤ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯀꯦꯞ ꯇꯣꯡꯗꯨꯅ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯦꯞ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯥꯅ ꯃꯌꯥꯝꯕꯗ ꯈꯪꯍꯟꯈꯤꯕ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯌꯥꯝꯕꯅꯗꯤ ꯀꯦꯞ ꯇꯣꯡꯗꯨꯅ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯄꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯦꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯨꯁꯨꯛꯅ ꯀꯣꯜꯗ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯀꯔꯤꯃꯠꯇ ꯁꯦꯛꯄ ꯇꯧꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯐꯪꯏ ꯃꯔꯝ ꯑꯁꯤꯅ ꯖꯤꯟꯁꯣꯛꯅ ꯃꯥꯅ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯪ ꯅꯠꯇꯦ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯖꯤꯟꯁꯣꯛꯅ ꯑꯍꯤꯡꯗ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯕꯥꯕꯥꯒ ꯄꯨꯟꯅ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯃꯃꯥꯗ ꯐꯣꯡꯗꯣꯛꯂꯤ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯁꯦꯡꯅ ꯅꯌꯥꯝꯕꯅ ꯑꯗꯨꯝꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯏ ꯃꯁꯤꯗ ꯖꯤꯟꯁꯣꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯌꯥꯝꯕ ꯌꯨꯁꯣꯛ ꯑꯗꯨ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯟꯁꯣꯛꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯆꯪꯅꯗꯅ ꯂꯩꯔꯤꯕ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯀꯥ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯊꯣꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯕ ꯌꯨꯁꯣꯛ ꯑꯁꯤ ꯊꯧꯔꯤ ꯌꯥꯝꯗꯨꯅ ꯁꯤꯔꯝꯂꯤꯕ ꯑꯁꯤ ꯊꯦꯡꯅꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯖꯤꯟꯁꯣꯛ ꯑꯁꯤ ꯈꯪꯗꯨꯅ ꯇꯥꯏꯕꯪꯗ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯎꯔꯝꯂꯤꯕꯁꯤꯗꯤ ꯃꯪ ꯑꯣꯏꯔꯝꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯒꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯆꯪꯅꯗꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯥꯡꯗ꯭ꯔꯤꯕꯅꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯑꯣꯏꯅ ꯎꯠꯂꯤꯕ ꯁꯤꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯖꯤꯟꯁꯣꯛꯀꯤ ꯃꯪꯗ ꯎꯕ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯍꯧꯖꯤꯛ ꯖꯤꯟꯁꯣꯛꯅ ꯏꯁꯤꯡ ꯊꯛꯂꯒ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯃꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯁꯤ ꯇꯥꯔꯝꯃꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯅ ꯇꯥꯔꯨꯕꯗ ꯃꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯃꯌꯥꯝꯕ ꯌꯨꯁꯣꯛꯀ ꯑꯣꯏꯔꯝꯂꯦ ꯀꯣꯜ ꯑꯁꯤꯗ ꯃꯃꯥꯅ ꯃꯌꯥꯝꯕ ꯌꯨꯁꯣꯛꯇ ꯍꯥꯏꯔꯤ ꯖꯤꯟꯁꯣꯛꯅ ꯅꯪ ꯉꯁꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯥꯀꯜꯗꯒꯤ ꯂꯨꯝꯗꯨꯅ ꯖꯤꯟꯁꯣꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯀꯤꯔꯤꯕ ꯁꯛꯂꯣꯟ ꯑꯁꯤꯁꯨ ꯎꯕꯗꯒꯤ ꯂꯣꯠꯅ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯇꯨꯡ ꯍꯟꯕꯗ ꯃꯍꯥꯛꯅ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯃꯥꯅꯁꯨ ꯇꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯆꯦꯛ ꯇꯧꯔꯛꯂꯦ ꯃꯆꯥꯅꯨꯄꯥ ꯖꯤꯟꯁꯣꯛꯄꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ ꯃꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯛ ꯇꯧꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯖꯤꯟꯁꯣꯛꯅ ꯃꯄꯥꯟꯒꯤ ꯋꯥꯜ ꯀꯥꯗꯨꯅ ꯀꯥꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯂꯛꯇꯨꯅ ꯀꯥ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯍꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯄꯥꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯖꯤꯟꯁꯣꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯃꯥꯅ ꯄꯥꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯎ ꯁꯨ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯔꯝꯃꯤ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯖꯤꯟꯁꯣꯛꯅ ꯃꯁꯝ ꯃꯅꯥ ꯆꯣꯠꯇꯨꯅ ꯇꯨꯝꯂꯝꯕ ꯑꯁꯤ ꯊꯦꯡꯅꯔꯝꯃꯤ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯒ ꯃꯃꯥꯅꯁꯨ ꯅꯣꯛꯆꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯖꯤꯟꯁꯣꯛꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯃꯥꯗꯤ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯃꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯍꯧꯖꯤꯛ ꯃꯃꯥꯅ ꯖꯤꯟꯁꯣꯛꯇ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯇꯨꯝꯁꯤꯟꯅꯕꯁꯨ ꯌꯥꯝꯅ ꯍꯩ ꯑꯗꯨꯒ ꯅꯁꯥꯗꯁꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯅ ꯀꯣꯜꯗ ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯖꯤꯟꯁꯣꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯕꯗꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯠꯅ ꯆꯣꯡꯊꯣꯔꯛꯄꯗ ꯃꯃꯥꯅ ꯃꯈꯣꯜ ꯇꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯖꯤꯟꯁꯣꯛꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯇꯥꯟ ꯆꯥꯅꯅ ꯃꯥꯒ ꯊꯦꯡꯅꯔꯝꯃꯤ ꯃꯄꯥꯅ ꯖꯤꯟꯁꯣꯛꯀꯤ ꯁꯣꯛꯂꯤꯕ ꯃꯈꯣꯡ ꯑꯁꯤ ꯌꯦꯡꯂꯒ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯃꯥꯁꯨ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯖꯤꯟꯁꯣꯛꯅ ꯃꯄꯥꯗ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯗ ꯃꯄꯥꯅ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯃꯈꯣꯏꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅꯁꯨ ꯂꯦꯞꯇꯅ ꯇꯥꯟꯅꯔꯛꯂꯤ
asumna dum chelakpada police ki gari mata thengnarure masdagi magi mateng pangbinabagidamata police sing sta haijirami